ꯑꯍꯥꯟꯕꯃꯛꯇꯗ ꯏꯃꯣꯏꯅꯨ ꯋꯥꯔꯤꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯆꯐꯨ ꯁꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯒꯙꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯒꯙꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯐꯨ ꯁꯥꯕꯒꯤ ꯁꯤꯟꯐꯝꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯒꯙꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯀꯌꯥ ꯁꯥꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯙꯥ ꯑꯗꯨꯅ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯥꯛꯁꯤꯡ ꯄꯨꯔꯛꯇꯨꯅ ꯌꯨꯝꯗ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯕꯨꯛ ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯂꯧꯕ ꯆꯠꯄꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯔꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯎꯄꯥꯜ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯄꯣꯊꯥꯕ ꯌꯥꯅꯕ ꯃꯍꯥꯛꯀꯤ ꯒꯙꯥ ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯄ ꯊꯧꯔꯤ ꯑꯃꯅ ꯎꯈꯣꯡ ꯑꯃꯗ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯥꯛ ꯂꯧꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯒꯙꯥ ꯄꯨꯟꯅꯕ ꯊꯧꯔꯤ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯄꯣꯊꯥꯖꯔꯤꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯄꯣꯊꯥꯔꯗꯨꯅ ꯑꯋꯥꯕ ꯀꯣꯛꯅꯕ ꯏꯁꯤꯡ ꯌꯥꯎꯝ ꯈꯔ ꯊꯛꯂꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯒꯙꯥꯗꯨꯕꯨ ꯄꯨꯟꯅꯕ ꯊꯧꯔꯤ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯑꯩꯗꯤ ꯒꯙꯥ ꯄꯨꯟꯅꯕ ꯊꯧꯔꯤ ꯑꯗꯨ ꯄꯨꯔꯛꯄ ꯀꯥꯎꯔꯦꯗꯅ꯫ ꯑꯩꯅ ꯄꯣꯊꯥꯔꯤꯉꯩꯗ ꯒꯙꯥ ꯑꯁꯤ ꯆꯦꯟꯈꯤꯕ ꯇꯥꯔꯦ"꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯦ, ꯒꯙꯥ ꯑꯁꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕ ꯃꯅꯥ ꯑꯁꯤꯗ ꯍꯦꯛꯇ ꯈꯨꯠꯁꯤꯅ ꯐꯥꯖꯤꯜꯂꯒꯦ꯫ ꯑꯁꯨꯝ ꯇꯧꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯅꯨꯄా ꯑꯗꯨ ꯇꯨꯝꯊꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅꯗꯨꯝ ꯋꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯙꯥ ꯑꯗꯨꯁꯨ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯊꯧꯔꯤ ꯄꯨꯔꯛꯍꯧꯗꯕꯗꯒꯤ ꯅꯤꯡꯉꯝꯗꯕꯅ ꯂꯣꯏꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯣꯏꯕꯗꯨꯅ ꯎꯔꯦ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯃꯅ ꯒꯙꯥ ꯑꯃꯒꯤ ꯃꯅꯥ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ꯫ ꯂꯝꯕꯣꯏꯕ ꯑꯗꯨ ꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯝꯕꯣꯏꯕꯗꯨꯅ ꯈꯪꯅꯤꯡꯂꯛꯂꯝꯃꯤ꯫ ꯂꯝꯕꯣꯏꯕꯗꯨꯅ ꯍꯪꯂꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯅꯪꯒꯤ ꯒꯙꯥ ꯑꯗꯨꯕꯨ ꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯤ"? ꯋꯥꯍꯪꯗꯨ ꯇꯥꯔꯨꯕꯗ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯝꯕꯣꯏꯕ ꯅꯨꯄꯥꯗꯨꯗ ꯂꯤꯔꯔꯦ꯫ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯧꯁꯤꯡ ꯂꯩꯔꯕ ꯂꯝꯕꯣꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯒꯙꯥ ꯑꯗꯣ ꯄꯨꯔꯣ ꯅꯨꯡꯇꯤꯒꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯄꯨꯟꯗꯨꯅ ꯊꯝꯕ ꯖꯒꯥꯗꯨꯗ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧ ꯃꯗꯨꯗꯤ ꯅꯪꯒꯤ ꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯕ ꯁꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝꯅ ꯒꯙꯥ ꯑꯗꯨꯕꯨ ꯕꯥꯞꯅ ꯁꯥꯕ ꯊꯧꯔꯤ ꯑꯗꯨꯅ ꯄꯨꯟꯕ ꯁꯥꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯒꯙꯥ ꯑꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯧ"꯫ ꯂꯝꯕꯣꯏꯕꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯔꯨꯕꯗ ꯆꯐꯨ ꯁꯥꯕ ꯅꯨꯄా ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯕꯣꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨꯃꯛ ꯆꯐꯨ ꯁꯥꯕ ꯅꯨꯄꯥꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯒꯙꯥ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯀꯨꯟꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯄꯣꯊꯥꯐꯝ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯄꯣꯊꯥꯖꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯌꯦꯠꯄꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯒꯙꯥ ꯂꯩꯔꯝꯈꯤꯗ꯭ꯔꯅꯦ? ꯃꯤꯀꯨꯞꯇꯨꯗ ꯋꯥꯈꯜ ꯋꯥꯕ ꯑꯗꯨ ꯀꯣꯛꯆꯔꯦ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯒꯙꯥ ꯑꯗꯨ ꯂꯦꯡꯗꯅ ꯂꯩꯔꯝꯂꯦ꯫ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯤ, ꯀꯔꯤ ꯃꯑꯣꯡꯅꯣ? ꯊꯧꯔꯤꯁꯨ ꯌꯥꯎꯗꯅ ꯊꯅꯝꯕ ꯒꯙꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤꯗꯃꯛ ꯆꯦꯟꯈꯤꯗ꯭ꯔꯤꯕꯅꯣ? ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯂꯝꯕꯣꯏꯕ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯁꯥꯌꯣꯜꯕꯨ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯙꯥ ꯑꯗꯨꯕꯨ ꯌꯨꯝꯗ ꯆꯠꯅꯕ ꯆꯤꯡꯕꯗꯗꯤ ꯒꯙꯥ ꯑꯗꯨ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯍꯟꯅ ꯍꯟꯅ ꯍꯣꯠꯅꯔꯕꯁꯨ ꯂꯦꯡꯉꯨ ꯌꯥꯃꯟꯗꯕꯗꯒꯤ ꯑꯁꯨꯝꯅ ꯈꯜꯂꯦ, ꯀꯔꯤ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ? ꯑꯩꯒꯤ ꯒꯙꯥ ꯑꯁꯤꯕꯨ
ꯂꯦꯡꯉꯨ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯦꯗꯣ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯎꯄꯥꯏ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯔꯤꯉꯩꯗ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯒꯗꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯇꯝꯖꯔꯝꯃꯤ꯫ ꯂꯝꯕꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯗꯨꯗꯒꯤ ꯂꯝꯕꯣꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ, ꯅꯪꯅ ꯒꯗꯥ ꯑꯁꯤ ꯕꯥꯞꯅ ꯁꯥꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯈꯤꯕꯗꯥꯏ꯫ ꯅꯪꯅ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯒꯗꯥ ꯑꯁꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯆꯠꯂꯣ, ꯒꯗꯥ ꯑꯗꯨꯗ ꯕꯥꯞꯅ ꯄꯨꯟꯈꯤꯕ ꯑꯗꯨꯝꯅ ꯕꯥꯞꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯔꯣ꯫ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯌꯥꯊꯪꯗꯤ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯄꯨꯟꯈꯤꯕ ꯕꯥꯞꯅ ꯁꯥꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯂꯦ꯫ ꯑꯉꯛꯄꯅꯤ, ꯉꯁꯥꯏ ꯃꯈꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤꯕꯗꯨ ꯀꯥꯟꯅꯐꯝ ꯈꯪꯈꯤꯗ꯭ꯔꯕꯗꯨ ꯍꯧꯖꯤꯛꯇꯤ ꯒꯗꯥ ꯑꯗꯨ ꯍꯧꯒꯠꯂꯛꯄ ꯂꯦꯡꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯒꯗꯥ ꯑꯗꯨ ꯌꯨꯝꯗ ꯍꯟꯕ ꯌꯥꯒꯗꯧꯔꯦ꯫ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ ꯒꯗꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯌꯥꯅꯈꯤꯕ ꯑꯃ ꯂꯩꯕꯅꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯕꯗꯒꯤ ꯆꯐꯨ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯕꯣꯏꯕꯗꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯑꯁꯦꯡꯕ ꯏꯅꯆꯦ ꯅꯠꯇ꯭ꯔꯕꯁꯨ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯅꯗꯨꯅ ꯖꯤꯕ ꯄꯥꯟꯕ ꯂꯣꯏꯅꯃꯛ ꯂꯣꯏꯅꯕ ꯌꯥꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫